ꯂꯩꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ngarang bom pokhai hanbada chenaba miyosing faduna ain gi chapchaba thabak lokhakani haina deputy chief minister gakhagamna phungdokre Manipur sarkar asi law and order nga pangamdre haina BJP gi president chawbana phungdokre amadi Manipur gi safi lanfi wangkhai fi amadi boirang fi GIF gi makhada sakhangle sarkarna lupa crore kutare thadaduna fi makhal ahum asi pothok hena phutho halagani mapongba pau pizari ngarang sakhangdaba singna singjamai chunga makhongda bom pokhai hanbada miyo ani sikiba amadi ataina aso opan angan khiba adu khwaidagi pangdaba thawongni jenaba sing faduna angi chapsaba serak fangangani hana homgi charge puriba deputy chief minister gakhangam nangasi paumi singda phongdokre gakhangam nangasi rims hospital ras polyclinic amadi advanced hospital da chatuna solaba singi fibam hakthengna yengsinke loinana anaba singi imung manungda mahaki maiketagi angamba selgi matengbang piki tonga hospital singi authority singda anaba sing asi section na yengshin binabasu apil tawke hauzik ras polyclinic ta ladiba non local patient ahungi manungda fibam luba yauri makhoi asi atopa hospital dagi major operation tawnanaba ras polyclinic ta refer torokani gakhangam na makhata na phongdokibada asigumba thodok asina karisu khangjodraba sura nomlaga hingjariba praja singda chawna awa ana chaitheng pidi masi khangna thabak pangthokadaba miyoi singna ngaihang hake lupali sing manga tara pambagi damang aramba khongthang asi chathabiganu mamangda bom pokhaibada chenaba miyoi kyasu home department na kanna investigation chatharibani thodok sing asida chenaba miyoi sing sungsoi soidana fagani tapthaba nganba haibasina amani amaromda ngasi mahana anaba sing yengshinba aduga mari leinana hauzik siza hospital da lanai thodo amadagi lakanariba IMPHAL Times ki editor khumukcham rinku gi manakta su hakthengna chatki loinana imung manung ki miyoida lupali sing yangkhai gi mateng piki ideology deficiency le ideology se leselakta ba ningba kaiba adum khudam mane lawja batai aduga wakhan khantaba ngam adugum ba adige vision later adige manglan se adige yamna san ubungum da adugum mayam factor mayam se kular ning kaiba it's a sign of disappointment and desperate attempt ni lawja batai akhoi ni pa thokna nungmai pai ra sen tawna tok da bani natana sida nupi angang innocent public thing ni yangham pung bajaga pi tin bajaga ta ke thien na na bus station go basing ma he tawga misi bina to handra makeup ni raw to handra tawla pot ase ase ishor su ya roi mi su ya machine ta pa de no no gi kana fruit oisunu individual oisunu su taw ase raja singi simpiti digi henen taptok tana mang banatana atung sule lete habisi khadna khathan ni jeni bom pokhaiduna micham praja gap misibina thon bagi thodosi Manipur da law and order nga pangamdre takpani haina BJP Manipur Pradesh ki president Test Chawbana phungdokre ngasi North AOC da leba ras polyclinic ta lakanariba anaba amadi atai hospital da leiriba anaba singi fibam yengshin da chatpada mahana wafam singasi paumi sing da phungdokibani Chawbana makha taraduna asiguma thodo asi lamdam asigi oina yamna laibak thibani thodo asi matungda amu hana thoktanaba mari leinaba singda appeal tawke BJP ki volunteer singna soktuna lakanariba anaba singi damak darkar oiba e unit taramanga mating pigani hayeng chief minister o ibobi aktenana unaduna thodo asi matangda kupna wari sagani ngarang su Delhi da leiringai da union home minister Rajnath bom pokhaibagi thodo asiga mari leinana BJP Manipur gi maikedagi wafam ukatke Manipur Sakana Micham Praja Singhi Punsi amasung miyam gi lanthum nga pangamna na bahona dabani phongdoke law order si harori town wariba makham asida bom pokhai bada ari bombing to bada asiuna bingo se law order si yam kina khatraba aduma ba state amne hai madu akhoi home minister report chap chana pire maru matung na home minister na masing correct picture ma piro bari no angalo kung thuni pan man khai kan hoi nikhina law order thamduna shanti oina le pa ga sile hen bagi dakar le ne housing North AOC da leba ras polyclinic ta bom pokhai bagi thodo ta lakanariba anaba singi damok Indian Red Cross Society Manipur chapter gi maikai dagi e unit tara manga piragani haina khangan khre
lupa crore kuntare thada tuna Bharat Sarkar na handak da sakanglaba fee makhal ahum gi photo putholagani haina Industry Minister Govindas Konthojam na haikre ngasi MFDC da pangthokpa Manipur Sarkar ge Commerce and Industry Department na sinba handloom scheme amadi GIA ki matang da pangthokpa thorom amada mahana wafam asi phungdoki bani thorom adu da department ke Director B John Langtin Kuma Ministry of Textiles ke additional DC Jaya Dubey NABARD के जनरल मैनेजर M Suresh amadi atay masak naiba department singe official sing susarbiya ke tharong mari lenana geographical identification ek ki makada Bharat Sarkar na handak ta sakhanglaba safi lamfi wangkhei fi amadi moirang fi gi registration certificate adu minister da kusina ke loinana expert committee gi members sing da su khudo pot pi ke amadi scheme kaya gi guideline book amasu minister no release tawke masi manipuri da handokpa lairik ni tharunga mari leinana deputy director handloom lamdi kamaina phongdokhibada Bharat Sarkar na pirakhiba revival package amadi atay scheme kaya asida weaver singe kanagadaba kaya yauri nabata gi financial assistance lobu matamda handloom mark napa amadi national handloom cooperation dagi lang leibana chingba criteria yauri atay wanga khibasing na phongdokna khibada weaver cooperative institution singa Naknaba Singda Selgi Mating Pigani, Nabar Asi Bharat Sarkar Amadi, Weaver Society Singi Marakta, Labour Department Amani, Sentang Piba Matamda, Direct Beneficiary Singi Kutangda, Internet Banking Togani, Ngasi Certificate Fangliba Asi Manipurgi Expert Singna, Honaba Dagi, Ajoba Mahi Yalibani, Handak Lamdamasigi Oina Sakanglaba Fee Sing Asi Atopana, Claim Toropa Matamda, Criminal Case Fawa Pan Biyai, Karigumba Tabama Toropa Matamda, bureaucrat singi marakta chay naba leibana backlog leibai kaya lei masila bakthibani Minister Govindas na makha taraduna Bharat Sarkar na pirakpa senfam damak ekoi na ngaiduna leirabadi semelon fagatpa ngamloi amaromda society lalonba mioi kaya yauriba si toksi thabak suduna income lakna bahona si hojik nupa chamangi mathakta training piri training asi hek loibaga mapalda thaduna makha taba training fangangani tungda kun amadi atay machine kaya laigani hojikti ekoi gi pothok singbu miram gi mina mapu saba yararoi yamna luribadi weaver singna pothok hena puthokuna quality maintain tawba amadi mapalam da thaba tangai fadre anba phase amadi anisuba phase ki oina lupa crore kuntaret piduna weaver singda pothok putho lagani phondokhe quality si maintain tawdabada akoi shop kadoine akoi potena puthogadi akoi chakhokna puthogodoine dana masida yamna thiba potam puthogadi akoi ikai ni dana adana quality production ho hengadawa aduga yamna puthokna honagadawa yamna puthokna ba honadragadi akoina sabagi mamunse phangmoy ba khoi aduna masi honaba akoi tangai phadaba lei masai gi mi yamdrabda lising ama safi lanfi aduga wangkhai da lising manga aduga akoi moyang fi da mi lising ama oiba sing se khoi leiba tangai phadaba lei ba adu khoi step kansu ato pakana imitate tawge hado mataw tamge haisi akoi masi musu ko yengsin na ba committee am watchdog mechanism am ko puthoni sem mani akoi na masida madu matak ta ko fine law su yadoine akoi mataw tamai dama Joint Action Committee Against the Firing at Laro of Ikopning Thau Yakabung Single Saga Lumna Kokiba Pungni Funipan Gi General Strike Sagoladuna Wangwai Gi Mapung Kyada Biamna Maya Nambi Timbagi Kongjang Sangsinkre Tasi Kumangada Ikopning Thau Yakabung Single Saga Luki Musina Mayang IMPHAL OC in charge Kaloina Lamgi Che Nabagi Matanga Santai Navachang Rubada Mapamadu Leramba Nomei Chara Paiba Musina Nomei Kaptoropadagi Asokapan Nankiba January Besing Matik Chaba Chera PBU Haiba Dabi da general strike asi kaukibani maraleba music matik chaba serak pidriba fawba khongjang changsing kigani hairi kaigum action ta lokot pidab de pelak tadna koina ngasi kisene sai si kujabani Amarom da ngasi nungthil JSC gi Musinga Chief Minister Okram Ibobiga isu asigi matangda wari sanakre JSC gi secretary Ningthozam Zugolna ISTV da phongdoropada thodo adu da January besing hayeng fawbi manungda angyo eba thabak lokhakani haibagi thazaba pidalre adumoinamak masi thabak to onthoktriba fawba JSC gi khongjang handoloi haikhi
District Sericulture Officer IMPHAL East Nasinduna Sericulture Awareness Amasung Post Kokun Technology Training Kurai Chingambam Lekai Dreiba Iramdam Kokun Product Center da Haukre Tharamasi da Pandam ki President Yumnam Chadili Kumar District Sericulture Officer IMPHAL East HRANCHAL Kurai Chingambam Lekai Gram Panchayat ki member Ibesa Susaruk Yake Training Asida Nupini Funa Saruk Yake Paulu Merathan Atemba Break Amata Break Metong da Taram Uksari North Eastern Council ki Senthang Makada Mana Irrigation Department na Segmai da Sariba Segmai Dam asi Chakhiba Mars Thada Loishingani Haikrabasu Loisinba Ngamdre Prajasingna Chief Minister Amadi NEC da Wakat Kadauri ngasi Koirengai Awangkul Mapal Chawkhat Khongthang Committee ki Miyoi Sing Yauna Hengang Kendra ki MLA N Biren Segmai Kendra ki MLA Devendro amasung Lamsang Kendra ki MLA Brajabidu Amadi Mana Irrigation ki Chief Engineer M Siambabu Loinana officials singna Yangsing K Yangshin Badu da Dam asigi oiriba fibam da MLA singna pen da bagal loinana dam asi sabagi thabak toriba singna jackson ba watpa amadi thabak ningthina su da bagi fibam asi oirapani miyam gi thabak torabadi pukchel sengna thabak toba changi haina MLA N Biren haike advisor Nandalal Angom Chana Fungdoropada Minor Irrigation Department na Jakiba Mars Tha Fawda dam asi mapung fana loisinduna canal singda ising phangangani haikrabasu thabak to onthoktre department amadi thikadar na thausadana leire haike Mahana Maka Taraduna Minor Irrigation Ge Chief Engineer M Siambabu Department Asigi Official Sing Jackson Dabadagi Mapung Fana Matam Chana Loisinda Ngamdabani Technical Gi Oiba Asoibana Maram Oiduna Ising Pibang Amdre Asoiba Kaya Asigi Yangaga Chief Minister Amadi NEC da Aiba Gerald Thaduna Miyang Changbina Bataksilagani Haina Advisor Nandalana Haike MLA Mayanga Mari Irrigation Tanaraga Tang Putra Ising Pirani la Gogre Adubu Ising Pibasing Amojo Rovanina Dam to Jibodi Mai Tiran Lore Aduna Hungang Mapangi Low Polising Aniji and the Sing Pidaviaroi Adu Hujibolising Pibang Mojo Rovanina alternative arrangement Ama Engine Toroka Chindigera Natrakamataka Amata Tingaga Kinesi Pudirakera Madu Manipur Gomen Amasung Mana Irrigation Department Dai Pudiu Kakching Wangjing Tentha Amadi Hairok Assembly Constituency ki Banungda NLCPR Amadi NEC ki Makada Saba Loikraba Amadi Nauna Sagatpa MI Project Sing Parliamentary Secretary K Megazandra Amasung MLA Y Surchandra Naying Singkre Palelgi Ithai Maru Dalaiba Kakching Shora Iring Banachingba Lofam Singda Kanaba Piriba Damgi Akaiba Saruk Sing Semzilagani Makata na AIVP ki program ki sanction Hel Lapaga Hongnumba Damak Department na Sem Saduna Leire Haina K Megazandra na Fundoke ISTV के प्रोग्राम से ये सेंक्शन है पी बदगी दिए कोई थबन खान से होने लगा कोई डिपार्टमेंट में सेम छा Ngarang Singzamai Chinga Makongda Bombo Kaibada Mio and Sikiba Madi Taratarena so Pandangan Kibato Dopu Yaning the Fondotuna Tonga Tonga Balukayana Siduna IMPHAL More Lambigi Singzamai Chinga Makongmea that Labi Tankai Fawa Tingduna Wakabi from Chatakre Wakan mi Famada Model Club Chingamaka upon Bad Lamzing Loop Amadi Salai upon Banupi Lamzing Loop Ki Mio Sing Serbia K Chingamaka upon Balamzing Loop Ki President Siama Devina Miyama Tabom Lang Sinduna Pokahan Bahivasi Pang the Bita Wongni Asugumbataba Batunda Mohana Tobigano, Narangi Todo Adu Kanana Karidamak Chatakibano Habidu, Atubatamda Singdopiro Haike. Tanga, Imana Pambadigo, Hundred Koiki, Spina, Bom Pokaina, Milata, Bom Nansanba, the Miam Tino, Handa, Inokta Bom and the Tobinoina, 100 Yam Hajarabani, Hajaratum, 100 Taurabanina, Mokoki Ababa, Moki Pantunche, me Hatpana, you don't have to say, Mana. Mama Moina, Chassi, the Viva, Bom Pokaliba, Bom Nansan, Viva Chassi, from the Masi Wahamo Moina, Hungary. Masi Papunja, Kanana Tauribano, Kariki the Mukta Tauribano, Kariki Mari Pandam, Kariki the Muktas Mina, Mi Halibano Habisiki, and Papunja, Atuman the Viviro, who have Wapamsma, I Tangere. Aduba Masida Karikuma, 100 Tawatagadi, Tony Habelerba, Matunga Wina, Tobino Habisaki, 100 Tawatagadi. I go to Mama would not like King with the guy with King with Canada and the Misia. Aduna, I put you in harder or I will come there, Masimaga. I will do in a Masimaga. Ngarang Singzamai Chinga Makonda Bompoka Handana Mapalangi Sidmi Ani Sikiba Masumi Taranipan Aso Panangan Kiba Todo Joint Action Committee on ILP na Kanayaning the Fundoroli
Committee asigi convener H Ibotombi Kumana Thadaropa Cherol Amana Miam Tinba Mapamda Micham Amasung Miambu Mipai Tabai Hanba Amasung Asiana Toanba Asi Yamna Pangdaba Terrorism Gi Tabang Haina Lawi Asigumba Matong Hutaba Tawong Asi Matungda Amuhana Taudanaba Marilenaba Kulai Baiba Yo Sagat Papumna Makima from the Appeal Tauri Kaitel Sang Amasung Waiting Set Hibasi Jad Kuzu Mafam Suna Tinba Mapamni Mapungwena Idam Gimu Sing Amasung Nomagi Tabak Amatang Fanglaga Imu Manung Pugani Kanjabab Sinmi Singbu Bom Pokai Handuna Hatpa Amasung Suan Bahabasi Wakal Yao the Bagitabani Nintam Lal Horiba Kanguna Taubu Eragadi Masidagi Kanaba Purakadaba Asikarino Nintam Lal Hobu Masaktian and Naba Sasinaba Force Oregana Miad Asina Kadai Fauba Lal Hoba Namtabangam Gadori Han Hangli Tokriba Todo Asi Bueva Kunaida Chakalaba Sazat Nati Pamnava Todo Asi Amohana Tokanaba Apil Tauri Ngarang Jinga Kaitel da Bom Pokai Handuna Misimina Yaon Kibatodopu Jinga Kaitel Board Jinga Makana Nuaitava Fundo Pagaloina Matunda Sigumba Todo Asi Amuhana Tobiganu Haina Board Asin Apil Taurali Singzamai Jinga Makada Ngarang Kangodana Bom Ama Pokai Handuna Micham Miam Kaya Sohan Kiba Amadi Mapalam Gimitop Ani Sikiba Tawong Maoist Communist Party Manipur Hiram Amatada Mari Lena De Amadi Tawong Adu Manipur Lana Uhanana Basinba Kuzil Taurang Ama Oram Gadra Habisi Jingna the Bangam De Heidi Lubasi Secretary Publicity and Propaganda Nolan Maitegi Cherol Amana Manipurda ILP Chana Halu Haba Miamgi Wakalon Ama Ladiba Amadi Irom Chanu Sarmila Yauna Manipur Miamgi Yo Ama Oina Ladiba Armed Forces Special Power Sek Mutalu Habagi Kolau Asi Karagara Hek Inilapa Matamda Ngarang Tokiba Bom Pokaibagi Todo Asiguma Jinganinga Oba Micham Miamda Onsinba Mihad Asi Hehek Tui Biosida Bom Pokai Handuna Micham Kaya Hat Kiba Amadi Ate Bom Pokaibagi Todo Ayamba Security Force Ki Low Intensity Conflict in Strategy Amadi Tactics Oina Chathaba Miam Amadi Lal Holop Anigi Madi Laptohana Nabohana Taurangni Ngarangi Bom Adu Indian Army na Center da BJP Labanina President Rule Thamna Bahonaba Political Bomb or Masuyai Nakal Amaronda Eco Pata Tokiba Labak Tiba Todo Amagimatanda Kul Karagi Marata Toliba Pamda Todo Asina Marictagi Majabi Olaktuna Kunaida Hena Manga over Fibam Ama Lakpayabagi Akiba Ledapana Kudaki Loop Asina Todo Asida Ming Jung Bahoragani Eco Pata Lopari Johungatara Manga Henba Farm Amada Manipur Sakarna Pata Pitolam de have a wafamasi at Chubakong Nate Masida Loop Asina Yabangam Roy Micham Masel Kana China Vada no main heta Kapsinduna Micham Yambo Hanana Bohana Bahabisi Gunda Singna Akan Ading Shingbatawoni Maramaduna Micham Yam that no make up Siliba Musing Mara Lady Habisi Yafam Topatanatana Lubasina Tumina Lesiloi License no missing Lubasina Lokalagani Loinana Kunzamasel Gimarata Pam the Batodo Makatana Torotanaba Akoi Bata Lady Bad license no make Kudimapu Lokanaba Laure Makatana Lubasina Chay Nariba Lamsing Asida Low Sinba Farm Taushimba Made Micham Miamna Jatoksasin Toba Tingbagaloinana Yellow Kuntolon Gamari Lanaba Naki Tabak Torom Singde Kunja Singna Pangtopa Yagani Sarkar suspension of operation Taunariba URF ki cadre Pukramam Somor Jipu Hatolaga Ke Manung da Pumlamba Yaning the Fondotuna Wahang Kuman Mamang Lekaida Miami Wakame from Chatakre Somor Ke Madom Cha Inauna Sarkar Su Taunaduna designated Kemta Lady Sing E. Masel Hatuk Nahanduna Mutanaba Honaba Torangni Todo Sida Chief Minister Amasung Deputy Chief Minister Namatik Java Kungtang Lokotiba Fauba Asiba Hakchang Lokiroi Haiki Sarkar Summa Putopiu Lebak Chai Latrabra Siam Nakadai the Legre Police Nakadore Sakata Chinabani Sakata Tonto Visada Kalai the Mountain or Nona Kutichenzela Chivani Moima Kuti Japani Madam Haibiro Government Kasu Tonaduna Lady by URF K Cadre Ani Hatolaga Lining the Fumsin Krehabagi Watok Lojinga KCP Nondran Komba Group Ki Cadre Amasu Halaga Lining the Fumzilam Lehari Hiramasiga Mari Lena Manipur Press Club Tangasi Pantokiba Pawimi from Amada Saruyakiba Leki Drabagi Apopi Memchana Fundokibada Langtabal Furama Kondagi Leki Draba Birena Popa Makimachanupa Lefrapum Gopian Elias Roshan Asi Lalolub Amaga Mari Lena Faraga Jail the Leki Toropada KCP Nondran Komba Group Ki Cadre Ni Haiduna Mahak Masamaka Tominaraba Matung
manungda su sign taunaduna Churachampurda leibani matam sangna yumgi myoisinga pau faunaba ngamdabadagi hanglubada mahak masa kemdagi chenkraga atopa larhalub amada yauduna Burmada leikre haiduna phungdurake tha asigi tang anida nongdeng khombagi driver oiba thoikoba cadre ama patsoi commando na faraga wahang pahung chathabada gopen Churachampurgi mission compound leiba designated camp ta furaga hatlaba matungda sunu amadi thum tolaga phumjin khibani haiba khangba ngamke pau adugi matung ina kem manung tauthotuna yengbada saru polanga tangairaba hauchang ama fangkhe saru polanga du haujik Churachampur police station da forensic test tawna bathamle khulai thadokuna santigi wari sanana ba halakraba miyoi amabu hatolaga fumlamba si pende thaudo sida chenaba miyoi khudimak matik java ain gi oiba cherak pigadabani natragana mama engonda sinabiu phongdokhe pile ta jawjaramba angang police bana phabalagi jienda changminare laiminare ado KCP de changa sina anga apang du da mana thiem laga puthoga su tawre se na mana lamjing la khabar da yaw pani lamjing la man puthok piraga isamo hato pirapa ado ga sumna su hapiram taba mi hazadan hapiram ba isabo hato pire mi udaron hamna jangal lamna ayung ba si pama panu puthor hapiraga sunu thum haba ba phumbi ba siwo dairam pangi hauna chara Tayo pa ilo chala ma mira mina tabra ha base masige nungding ko magi ma bibira pa ina ai ko ta sinara kana ai pin ka da wa ino asini mama ma pa ko mi ra ibang amaro ye choki narani ye chodo baki narani ye Chandipuro kholai thado piro kamna bira no na kamna bira no hatu pina no ha ga janare angang jingdo abang bangang hu yare Chandi ore si Chandipura ge na chodo ga 총다고 하는가 하도 없으시고 미 하도 좀 합니다 버시고 마시기 살까 소도 오나 하니 버살까지 하는 못 합디요 Halaga from Zilamba URF ki cadre ani gi metang da sem khiba JC na ngarang chief minister da memorandum pisin khiba loina na hayang ayu pung tara fawi manung da government da memorandum adugi pakum chapchana pi drabadi akan makhong jang jangsilaga ni hari laiki draba ani gi imung manung gi biyo sing yaw na ngasi Manipur press club ta pang thokhiba pawi me from amada old Manipur nupi marup Sengmai area committee gi president case sila na phongdo khiba da miya pa myo sing adu khudak ta faga da bani makoi sudagi ta thoka da bani loitang khuno spinning mill da makhal amatagi force thamba yaroi mafam astagi lal hoba amadi army sing andoki driba fawba akadba khongjang changsing ani haike laiki draba somorji ki mayambana phondoki bada santigi wari sanabagi damak thoki ba cadre sing halaga leinung da phumjin bagi chanabi asi makha chatharak labadi leibak asi kangkhong chaiba fibam amada lakani asigumba thawong makha chatha haning de haibaga loinana thamoi sopa wafam kayasu phondoki hali mi ga puthopiu sudagi moi ta thopiu su yo hangero mo su do ma thauda di moi la ho ti moi di mi hat bani moi di ya singja ya tamani ai singang ni moi hai hat ya gani Manipur sadan moi su de le bani moi ai ke do ni ai ri ka sun do biro ai na ba ni si do pasal no moi ka ta hatu piram mai marang yu tu na hatu piram lang tho piram apoi ya de ke smai ro moi da ke smai je do ti tang march ki tang tara ga nipan de gina yum da lam matung da nungdang da soisop tor ga phone phang da ga hangure kian sanga hangudun da ma de singre na to singre ma singre mi khang de leite adum haibi adu hai matung haujina kiam da kamai to na phubale mi no moi injas kanano moi mako kanano adu khimbi ga na akoi bu nu si riu ba mi nu si ru adana tapchin hat ba sai ba adu bi phomya mi bu hat ga dum mi piron thong na hala ga phum ga tham ba na mi ba mi du ma mi ra ba ma mi ra sa ra ba mi na hai dra sa ba hai dra ba asa ga ga sum jathar ga di Manipur ga mai hi Maitai National Front Jiri Masagi Biging Makada Jiri Lauri Khongthang Lup ko wa masem kre President oina Kumantem Tonu Secretary oina Promen Moirang Thembu khan kre hairi pawi mana thana temba break amamu bigani break matungda amkana taran uchari
Nabokumar Memorial Trust da Miyamna Kalakpa Senfam da Speaker Location na ahen bahapchilaga Khundrapam Kendra gi manung da laiba I na kupai yum khangalaga GI sit mating pam gi tharong ngasi sagol mang da laiba Speaker gi yum da pangthokre tongan tongan ba khungang singdagi GI sit kupang amdaba imung chani ga taranipan khangalaga GI sit set ani ani tengmang pibagi tharom aduda Speaker Location Khundrapam Kendra Block Congress ki President NG Thambal Khewadagi Tekcham Thambal ngau saruya ke Tharamadu the Speaker Location of Fondokibada, GI sit Lem na Tembang Piribasi, Mikalgamari Amatalena de Manipurda, Quaidagi Sotana Ladiba Kendra asi, Chakwal Hange Harabadi, Hauraliba Angang Kudimak Ladi Nitina Handuna, Mikok Tomba Mio Amam Ohelaba Matam Kaltada, Oitokani Haiba Wakalonda, Sangsilapo Kongjang Manung Chana Tembang Pibani, Nong Yuba Yumda Laiba Angana, Ladik Tambada Kairapayai, Kanbadagi, Kendra Asida, Ina Kupa Yum Lehendana Pandam Tamli, Lalibata, Ohum Lomgi Matundagi di Khundrapam Kendra da ina kupayum amata lehelaroi haike BJP lamlai mandol gi ngasi fangphiba executive member gi mefamna mongjam porai hanba maitebu so lisingani tara tareta pangthoka doriba assembly mikhalda lamlai kendra gi BJP gi candidate oina puthongna baware blaukhre pungdong bom awang lekai daleba nongpo ningtho amasung panthoibi laibungda pangthokhiba mandol gi mefam aduda IMPHAL East ki district president MD Abdullah lamlai mandol gi president ningombam Robindro mongjam porai hanba amasung kairau kendra da BJP gi mirep oikiba khongram Tony Saruyake, Tharamadu da Porehan Bana Fundokibada, BJP da Ming Chananaba Mi Kombada, Congress Kimatogum, Aramba Pambe season aduna, Jokong Kombagi Mahuta, Party Sanakanglon Gimatung in a Yahon by Hen Fagani, Mi Masing Yam, the Haduna Namduna Ming Chalhan Mana, Party Asigi, My Papagi Lambida Johnson Bangamroy, Handaki Parliament. Mikhalda BJP na Funkiba vote Masingadu Yamja Dragasu BJP gi Lengdraba voters sing ni haina Chauthuk Haiki Handak Nepal gi Kathmandu da Pangthokiba Tharamamada Manipur film gi lamda lawriba thodangbu sakhangba oina manapira khraba El Sur Zakanta amasung RK Kaiku Film Forum Manipur na IMPHAL Airport ta harau tayamna okre RKVY scheme की मखादा district sericulture office Bisnupur na sinduna railing amsung spinning की matangda training program ama thinungai da pangthokre thauram asida training nifuna saruk yake Dr. Thokchom Heral na iba sereng larik aigi sereng na chom Manipur Press Club ta ngarang release tawkre thauram asida higher education ki additional director oramba A Kumar agriculture department ki deputy director oramba N Dhiren amasung DDK IMPHAL gi program executive oramba Case Khelen susar yake Thobal Okrum Wang Mataba Mahila Mandol Mera Paibina Thobal Okrum gi mafam singda nisha yomba madi chaba thingnabagi changsilapa khongjang gi sarogama oina ngarang hotel amadagi yungau liter lising ahumram fagalaba matungda mai thaduna mahankre Mera Paibi amana tungi mirol gi khalaga Mera Paibi sinna mayai kabani sa thingnabagi changsilaba khongjang asida miyamna mapungfana sawatiyo haike West Bengal की सुभाष ग्राम दगे राम प्रसाद नास्कर को जियोग्राफी की ओजामना ममांग चही की दिसंबर की तंग तरा निपान दगे ग्लोबल वार्मिंग अमदी बसिदा पीरिब चेथिंग मेतांग दा मियाम दा खंगननबा बेसेस पुदुना भारत की मफम क्यादा चलिबा असिगी मनुंग चना ngarang juribam thungrare राम प्रसाद नास्कर ना निमित चामगा हुफु हुमदोई की मनुंग दा किलोमीटर लिसिंग तरा मंगा चट्रुक साइकिल थौदुना मेसेज असि मियाम दा पीरी हंदकी असिगा हुमलक शुबनी करिगुंबा परमिशन पीरबा अमदी सेल थुंगी अवाटपा लेटरबदी एशिया की मफम सिंग फावबा चननबा थौरांग लै हाइके Khong Ahalbi Youth Association Thawal Kiam Sifaina Sinduna Club Asina Konba Mafam Daleba Handa Class 10 Amade 12 ke Parikyada Mak Wangna Mai Palak Laba Mahiri Sinda Kudol Potpibuki Tharam Ama Leka Asigi Community Hall da Pangthokre Lekai Khugi Oiba Thodok Machamsa Kyada Leba ki Wathok Oina Pusilakpa Laibak Tibani Haina Popular Front of India Manipur State ki Chirol Aman Haidi Tha Asigi Kumangada Iko Pungda Thokiba Thodo Asigi Achumbati Doktuna Maraleba Jairak Piu Haidi Ikop Local Thodoka Mari Lenana Uchiwa Khelakong Amasung Uchiwa Wangmagi Mipum Kudimana Kanglup Amagi Mingcha Tibe Yaba Wafam Amata Fundo Pigano Kanglup Animaki Biu Singna Pukning Fatana Nushi Chanana Laminana Manipur State Minority Commissioner Apil Tauri Hauzik Sanabagi Pau Masigi Sanabagi Pau da
Football Veteran Welfare Association Mapal Kangjebungna Sada Hills Kampopibu Maithiba Piduna Taratarushuba Challenge Cup Veteran Football Tournament ke final changkre. Manipur Veteran Football Association gi miyeng makada mamang thagi tang kumathoi gi team kunithoi na saruk yaduna IMPHAL gi Mapal Kangjebungda chathariba Taratarushuba Challenge Cup Veteran Football Tournament ke ngasi sanakhiba ahanba semi final match da Football Veteran Welfare Association Mapal Kangjebungna Sada Hills Kampopibu penalty da Maithiba Piduna final changkhibani. Team animang na normal time da goal amata chanaba ngamdabadagi kick from penalty mark na decide tawbada Football Veteran Welfare Association Mapal Kangjebungna Sada Hills Kampopibu goal mapal tareta Maithiba pikibani. Mai paklaba Football Veteran Welfare Association Mapal Kangjebungi manager District Transport Officer IMPHAL West Madina Challenge Cup asida association asina taret final changbada mari winner oikre ahum runners up takre handaki chahi asisu soidana lawgani haibagi thazaba chauna lai haike handaki se koi planning jina yan patna sanari ba dona na koi planning jam talented chudedi Hayang anisuba semi-final match da Flam Babupara amadi Basai Thangmaibanga nungthulpung ahum tabada sanagani. District level Subroto Cup International Football Tournament ta saruk yagadaba chahi taramari makhagi nupamachagi medical verification khangabokta leiba District Hospital Thawalda mathang thagi jungi tang anigi ayupung mapangaben kuntra chapa matanda pangtholagani mari leinabasina numit asida hospital da report taunaba District Youth Affairs and Sports Officer Thawal District ke ai Purnima sina thatrok chero amana khangalali amaromda district asigi chahi taramari makhagi nupamacha chahi tarat makhagi nupamacha nupimachagi district level tournament mathang thagi June tang taruk tagi ningomam da leba men stadium da pangtholagani akupa marol DY ASO Thawal dagi khangnabi yagani hari Anisuba 4 Kundrapam Jila Parisat level inter Ward 7A side football tournament ke sinam Nahrao part 1 bo goal anisinoda Maithiba Pikre Yaifalamjin Kanglop Chungadal Tespurna Sinduna Club asigi playground da team kuna saru yaduna chathariba Anisuba 4 Kundrapam Jila Parisat level inter Ward 7A side football tournament ki ngasi sanakiba Kundrapam Pradhan amadi Kundrapam Ward number 3 normal time da goal amamam chanaduna draw chapadagi kick from penalty magna decide tawada Kundrapam Pradhana Kundrapam Ward number 3 bu goal ahum anida Maithiba PK hayang ahanba semi final da Jingku amadi Kundrapam Ward number 2 ga sanagani anisuba semi final da Sinam amadi Kundrapam Pradhan ga sanagani All Manipur Volleyball Association gi miyeng makhada Lamding Educated Welfare Association Lamding Khuman Themna Sinduna Association asigi volleyball ground da team nipa na saruk yaduna marisuba state level junior volleyball tournament ki ngasi sanakibada Bakhe Lamphel Sanakai Thelna El Liwa Lamding bu set ahum amada Maithiba Pikre KZ Nifunipan Kangdup ki junior girls final da Thawal gi K Bina amadi Bisnupur gi TS Mirina Chiruga Thenaragani Manipur Amateur Boxing Association na Sinduna team mapan gi boxer nupanupi sanaroi chaniga humudra taruk na saruk yaduna Kumalapa ki boxing stadium da chathariba nupagi marisuba sub junior Kumathoi suba junior Kuntaruk suba senior amadi nupigi ahum suba sub junior tare suba junior taromdoi suba senior gi competition gi ngasi pangthokiba tongan ba weight category singi senior men's ki sanakibada IMPHAL West ki W Kishan Jurasampur gi Onsitangkom Thawal gi Y Santos IMPHAL West ki L Amarjit IMPHAL East ki L Bisorjit final changkre sub junior boys ki tongan ba weight category singda IMPHAL East ki Suras IMPHAL West ki S Victor Marycom Regional Boxing Foundation ki P Jackson National Sports Academy ki Abdul Basit IMPHAL West ki CS Tiger Thawal ki A Sumanta National Sports Academy ki M Daniel Thawal ki TS Atom IMPHAL East ki Lanchen ba Moirang Them magi lamba Maithiba Piduna winner oikre Rislokdamaroi ba pawmukana pizari Ngarang bom pokai beda chena ba music padana angi chapsaba thabak lokani hana deputy chief minister ga thangam na phungdokre Manipur sarkar asi law and order nga pangamdre hana BJP gi president chawbana phungdokre amadi Manipur gi safi lanfi WANGKHEI fi amadi warang fi GIA ki makhada sakangre sarkar na lupa crore kuntare thada duna fi makal au masi pothok hena pothok lagani ngasi ISTV ne pisaba paw mata station jadi